Manpack ki khongjang saugatladuna ngasi ayuk anganbada All Manipur Students Union gi thaumi singna Kangla gi nongchuk thangba gate ta wakat khongjang sangsinkhre. Madin Manipur haiba misanda anauba thauna ama haplakliba malem gi kaithel da phangliba lawyainaba machine singi manungda khwaidagi pikpa amadi mamal hongbo oigadawriba lawyainaba machine Manipurda shaba ngamle. Assam ki Secretariat ki checkbal da CAB yaning de haibo warol kaya thaduna bill asibu yaning da ba phongdokre amadi All Assam Student Union asunasu Chief Minister gi convoy da amuba phiral haiduna CAB bill gi mayokta khongjang sangsinkhre. Bharat ki awang nongpok thangba state singda akanba mawong da yaning da ba phongdokliba CAB ngasi Lok Sabha da puthok lagani. Bill asida yauriba tongan ba closing asigi mayokta opposition gi maikay dagisu yet labayana layri.